ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯉꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯌꯥꯝ ꯀꯥꯟꯅꯕ ꯑꯃ ꯍꯥꯏꯖꯒꯦꯀꯣ ꯏꯪꯉꯦꯜꯒꯤ ꯊꯥꯁꯤ ꯑꯥꯒꯁꯀꯤ ꯗꯦꯠ 12 ꯋꯦꯗꯅꯁꯗꯦ ꯑꯃꯁꯨꯡ ꯊꯋꯥꯟꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯥꯒꯁꯀꯤ ꯗꯦꯠ 13 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯇꯧꯖꯕ ꯌꯥꯕ ꯃꯔꯛ ꯊꯠꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯁꯤꯝꯕꯜ ꯑꯁꯤꯕꯨ ꯎꯕꯤꯔꯤꯕ ꯀꯪꯂꯩꯁꯥꯁꯤꯡꯅ ꯂꯥꯏꯛ ꯐꯣꯂꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯁꯤꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯍꯤꯟꯗꯨ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯃꯨꯁꯂꯤꯝ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯇꯧꯕ ꯌꯥꯕ ꯀꯃꯟ ꯑꯣꯏꯕꯁꯨ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯦꯠ 12 ꯊꯥꯁꯤ ꯊꯥꯁꯨꯁꯨ ꯍꯥꯏꯅꯩ ꯊꯥꯕꯨꯝꯁꯨ ꯍꯥꯏꯅꯩ ꯁꯤꯗ ꯇꯧꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯑꯒ ꯑꯀꯣꯏꯕ ꯂꯥꯏꯁꯪ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯇꯣꯏꯂꯦꯠ ꯀꯩꯀꯩꯗ ꯇꯤꯀꯤ ꯃꯩꯀ꯭ꯔꯨꯞ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯖꯕ ꯀꯠꯆꯕ ꯌꯥꯏ ꯑꯗꯨꯒ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯉꯟꯅ ꯄꯨꯡ 6ꯀꯤ ꯃꯃꯥꯡꯗ ꯆꯥꯊꯣꯛꯄꯤꯔꯣ ꯑꯗꯨ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯏꯁꯩ ꯐꯖꯕ ꯑꯃ ꯊꯥꯔꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕꯤꯔꯣ ꯍꯪꯆꯤꯠ ꯂꯥꯡꯕꯤꯔꯣ ꯃꯦꯗꯤꯇꯦꯠ ꯇꯧꯕꯤꯔꯣ ꯑꯗꯨꯗꯒꯤꯗꯤ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯒ ꯃꯄꯨ ꯃꯉꯣꯟꯗ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯆꯦꯗ ꯏꯔꯒ ꯃꯩ ꯊꯥꯗꯣꯛꯄꯗꯣ ꯐꯠꯇꯕ ꯀꯩꯗ ꯂꯣꯏꯅꯃꯛ ꯏꯕꯤꯔꯣ ꯆꯦ ꯑꯃꯗꯀꯣ ꯇꯥꯏꯕꯪ ꯄꯥꯟꯕ ꯁꯤꯡꯕꯤꯔꯣ ꯃꯄꯨ ꯐꯠꯇꯕ ꯀꯣꯛꯆꯔꯒꯦ ꯑꯋꯥ ꯄꯣꯛꯆꯔꯦ ꯍꯛꯆꯥꯡ ꯐꯠꯇꯕ ꯀꯣꯛꯆꯔꯦ ꯗꯥꯎ ꯌꯥꯗꯕ ꯀꯣꯛꯆꯔꯦ ꯍꯥꯏꯔꯒ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯒ ꯊꯨꯞꯆꯟꯕꯤꯔꯣ ꯑꯗꯨꯒ ꯃꯩ ꯊꯥꯗꯣꯛꯄꯤꯔꯒ ꯑꯗꯨꯝ ꯄ꯭ꯂꯦꯠꯇ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤꯕ ꯌꯥꯏ ꯑꯗꯨꯝ ꯀꯥꯝꯊꯣꯛꯈꯤꯕ ꯌꯥꯏꯀꯣ ꯁꯤꯗꯤ ꯍꯤꯟꯗꯨ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯃꯨꯁꯂꯤꯝ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯩꯒꯤ ꯑꯂꯥ ꯍꯥꯏꯒꯦꯔꯥ ꯖꯤꯁꯨ ꯍꯥꯏꯒꯦꯔꯥꯀꯣ ꯐꯠꯇꯕ ꯀꯩ ꯂꯣꯏꯅꯃꯛ ꯏꯔꯣ ꯑꯇꯩ ꯂꯥꯏ ꯈꯨꯔꯝꯕꯁꯨ ꯌꯥꯎꯗ꯭ꯔꯒꯁꯨ ꯂꯣꯏꯅꯃꯛ ꯏꯔꯒ ꯑꯗꯨꯝ ꯀꯦꯟꯗꯜꯅ ꯆꯨꯔꯒꯅꯦ ꯊꯥꯗꯣꯛꯈꯤꯕ ꯌꯥꯏꯀꯣ ꯁꯤꯁꯤꯃ ꯐꯖꯅ ꯇꯧꯔꯒꯅꯦ ꯐꯖꯅ ꯄꯣꯊꯥꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯊꯥꯁꯤꯅ ꯃꯄꯨꯡ ꯐꯥ ꯃꯇꯝꯗ ꯊꯥꯁꯤꯅ ꯁꯨꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤꯁꯨ ꯄꯨꯜꯂꯞ ꯁꯨꯖꯈ꯭ꯔꯁꯅꯨ ꯑꯃ ꯁꯨꯈ꯭ꯔꯦ ꯑꯃ ꯂꯣꯏꯈ꯭ꯔꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯔꯦ ꯐꯖꯅ ꯄꯣꯊꯥꯕꯤꯔꯣ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛ ꯑꯥꯒꯁꯀꯤ ꯗꯦꯠ 13 ꯅꯣꯡꯃ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯍꯦꯟꯅ ꯃꯊꯣꯏ ꯍꯦꯟꯅ ꯐꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯨꯝꯒꯤ ꯖꯇ꯭ꯔꯥ ꯏꯄꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯁꯤꯁꯦ ꯑꯩꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯁꯦ ꯖꯇ꯭ꯔꯥꯅ ꯍꯥꯟꯅ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯏꯪꯈꯣꯜꯒꯤ ꯂꯥꯏ ꯂꯣꯏꯅ ꯗꯨꯛ ꯃꯩꯔꯥ ꯀꯠꯆꯔꯒ ꯊꯤꯡꯄꯣꯠ ꯀꯥꯖꯕ ꯌꯥꯏ ꯑꯗꯨꯒ ꯎꯃꯪ ꯂꯥꯏꯗꯁꯨ ಚꯠꯄꯤꯔꯨꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯩꯒꯤꯗꯁꯨ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯕꯗ ꯑꯩꯒꯤꯗꯁꯨ ꯂꯥꯛꯄꯤꯌꯨ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯕꯖꯥꯔꯗ ꯂꯩꯕ ꯍꯤ ꯌꯥꯏ ꯆꯦꯡ ꯍꯩ ꯂꯩ ꯌꯦꯟꯊꯣꯛꯆꯒꯦ ꯍꯥꯟꯅ ꯐꯪꯗꯕꯈꯩꯁꯨ ꯌꯦꯟꯊꯣꯛꯆꯒꯦ ꯑꯐꯪꯕꯈꯩꯗꯨꯅ ꯑꯅꯧꯕ ꯌꯦꯟꯖꯒꯦ ꯍꯥꯟꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯈꯟꯕꯗꯣ ꯑꯗꯨꯒꯤꯁꯨ ꯂꯨꯄꯥ 50,000ꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯩꯅ ꯁꯤꯟꯅꯖꯒꯦ ꯑꯗꯨꯒ ꯑꯅꯧꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯈꯟꯖꯒꯅꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯣꯇ꯭ꯔꯤ ꯇꯧꯔꯒ ꯁꯤꯁꯤꯅ ꯂꯟꯆꯦꯟꯕ ꯇꯥꯌꯦꯟꯖꯝꯒꯤ ꯄꯦꯖꯇꯒꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯁꯁꯤꯁꯨ ꯂꯥꯏꯛ ꯐꯣꯂꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯌꯨꯇ꯭ꯌꯨꯕꯇ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯂꯤꯚꯔ ꯃꯩꯇꯩ ꯍꯥꯏꯅ ꯂꯩꯕꯅꯤ ꯁꯤꯗ ꯂꯥꯏꯛ ꯐꯣꯂꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣꯀꯣ ꯁꯤꯗ ꯎꯖꯩꯁꯦ ꯑꯗꯨꯗꯒꯤꯗꯤ ꯑꯉꯥꯡ ꯂꯩꯇ ꯂꯥꯏꯔꯕ ꯇꯣꯜꯂ ꯇꯥꯔꯒ ꯑꯣꯏꯕꯀꯣ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 5 ꯐꯥꯎꯁꯦ ꯑꯩꯅ ꯐ꯭ꯔꯤ ꯇ꯭ꯌꯨꯁꯟ ꯇꯧꯖꯒꯅꯤ ꯁꯤꯁꯤꯃ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯩꯒꯤ ꯅꯝꯕꯔꯁꯤꯗ ꯑꯗꯨꯒ ꯉꯁꯥꯏ ꯑꯔꯩꯕ ꯑꯉꯥꯡꯈꯩꯁꯨꯀꯣ 50% ꯑꯣꯐ ꯇꯧꯖꯔꯒ ꯑꯩꯅ ꯐ꯭ꯔꯤꯗ ꯇ꯭ꯌꯨꯁꯟ ꯇꯝꯕꯁꯤꯗ ꯃꯣꯏꯁꯨ ꯌꯥꯎꯖꯒꯅꯤ ꯑꯉꯥꯡꯗꯨꯒꯤ ꯃꯄꯨꯡ ꯃꯩ ꯌꯦꯡꯊꯣꯛꯑꯒ ꯆꯥꯅꯕ ꯆꯥꯅꯗꯕ ꯁꯤꯟꯐꯝ ꯈꯪꯗꯣꯛꯑꯅꯤ ꯑꯗꯨꯒ ꯐꯨꯠꯕꯣꯜ ꯇꯝꯕꯅ ꯐꯨꯠꯕꯣꯜ ꯇꯝꯕꯒꯤ ꯆꯥꯅꯕ ꯁꯤꯐꯥꯏ ꯑꯣꯏꯕꯅ ꯁꯤꯐꯥꯏꯒꯤ ꯆꯥꯅꯕ ꯂꯥꯏꯔꯤꯛꯅ ꯂꯥꯏꯔꯤꯛꯀꯤ ꯆꯥꯅꯕꯗꯣ ꯂꯣꯏꯅꯃꯛ ꯌꯦꯡꯊꯣꯛꯄꯤꯔꯀꯥꯟꯗ ꯃꯥꯏ ꯆꯥꯅꯕ ꯁꯤꯟꯐꯝꯗꯨꯗ ꯐꯖꯅ ꯍꯣꯠꯅꯕꯤꯒꯅꯤꯀꯣ ꯁꯤꯒꯤ ꯃꯌꯥꯝ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤꯗ ꯗꯥꯎ ꯌꯥꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯈꯨꯟꯆꯥꯎ ꯂꯩꯆꯥꯎꯕ ꯋꯥꯠꯇꯕ ꯅꯥꯗꯕ ꯌꯦꯛꯇꯕ ꯁꯤꯗ ꯑꯣꯏꯃꯤꯟꯅꯔꯁꯤ ꯁꯣꯏꯈꯤꯕ ꯂꯥꯡꯈꯤꯕ ꯄꯨꯂꯞ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯂꯥꯏꯛ ꯐꯣꯂꯣ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯌꯥꯏꯐꯔꯦ